amuk khaktang sonba matamda neki lakh kun aigi namai amalda ibigadaba yamna laiba dua ama. Hazrat Abdullah ibn Abi Awfi radiyallahu anhu dagi riwayat ni Rasulullah sallallahu alaihi wasallam na haiduk pirammi kanagumbana la ilaha illallahu wahdahu la sharika lahu ahad as-samad lam yalid wa lam yulad wa lam yakul lahu kufuwan ahad hairiba dua asi sonba tarabadi mahaki namai amalda neki lakh kun ibigani haina. To dosto yamna laiba dua aikoina amakhaktang sonbada phaba ngamgadaba dua hairiba dua asi kanagumba mina amakhaktang sonba matamda mahaki namai amalda neki lakh kun ibirani. Adu oiba tarabadi kanagumba mi amana faraz namaz matung khudingi natragana faraz namaz gi mamangda amuk khaktang sonba tarabadi yamna laiba mawongda mahaki namai amalda neki karor amamam nungti khudingi iganeba. To dosto aikoi khudingmak masi sonminasi aisu sonsi khangdaba mi singsu solhansi ngasi aikoina solhauriba neki sing ase masigisi hayeng Allah gi manakta suksoi soidana kanarakaneba. Aina ngasi paisa tanjanba matamda dunyagi thabak thoramda kanarai aingonda paisa gi zarurat oirakpa matamda aigi paisa duna puthoaga aina dunyagi har kam khudingmak sijinnari kanariyaba adumai tawdana hayeng paisa gi darkar oira aroidaba sirf neki khakna aigi thabuk khudingmak aigi har manzil khudingmakta kanbirakadoriba matamdo adugi duda nungti khudingi aina aigi namai amalda neki karor amamam nungti khudingi yamdrabada yamna laiba mawongda aina ihankhiba tarabadi adugi neki duna Allah gi manakta aikoi suksoi soidana madugi kanaba mayam ama lakaneba inshallah. Aduna aikoi khudingmak masi soningai hotnasi yamna laiba duani la ilaha illallahu wahdahu la sharika lahu ahad as-samad lam yalid wa lam yulad wa lam yakul lahu kufuwan ahad. Amuktang sonba matamda phagadaba duani namaz matam khudingi aikoi sonsi natragasu enibi matamda kanagumba mina amakhaktang sonbada neki lakh kun aigi namai amalda idorimi bar bar sonba taragadi kayam yamna neki ai phangani. Aduna aikoi khudingmak sonsi mingondasu yohansi aina khangliba asi mingondasu khangan matamda adugi sawab so aina phangani inshallah.